Bangladesh THOKLIBA IRANG ASINA MARAM OIRAGA MAPHAM ADUDA Khundariba Meitei Amadi Meitei Pangal Phurup Meeoi Shing Khudong Thiningai Oidre HAINA Bangladesh LEIBA Meitei Phurup Meeoi SUDHIR KOUBA AMANA PHONGDORAKLI Wafum asi Bangladesh Houzik Oiriba Fibam Adugi Matangda ngarang numidang Manipuri Chief Minister Nongtumam Birenga mobile phone gi kuthangda wari sanabada mahakna phongdokhibani Bangladesh Meitei Amadi Meitei Pangal Phurup Meeoi Shing Kari Fibam da leibagi haina hangba Chief Minister Nongtumam Birena hangbu hangdi paukhum piraduna SUDHIR na hai ngarang numidang faubudi kari taurakadagi haiduna akiba maga loinana leirami adubu leipak asigi political gi leader singawa yanaba purakpadagi pamdaba thodok sing thoklaroi haina thazaba pire masigi roinana caretaker government su sembar loibigi moong da leire maram aduna khudong thiba thodok thokpugi fibam leitre houzik hanadagi yamna ingthare caretaker government asi laklabadi hena safaragani haiba wafam SUDHIR na thamlakhi IRANG ADUDA MARAM OIRAGA Meitei Amadi Meitei Pangal Phurup Meeoi Shing Asokapan Nangba Leikibra Haina Chief Minister Nongtumam Birena hangba wahangi paukhumda SUDHIR na madumakti houzik faubada yauba leitri haina paukhum pirakhi wari sanabaduda Chief Minister na atu akai gi mateng panghaningba leirabadi maki mobile number asida call tawrau kari tawba yabagi haibadu hotnasi loinana mafam aduda leiriba ichil inau sing mahakna hanglai haibiu amadi irang asidagi miyam safananaba isor kuraminasi haina Chief Minister Nongtumam Birena SUDHIR da makatana khanganki ne CM ne be na akhoi Bangladesh ki no akhoi Meitei sing kamai tawrige Meitei Pangal mayam do mayam gi shoda di bagi mutumi tan midang khawdi yamna people mong the koi lehamne koi ji lina chanda aduga koi ji mandi gumba mando kumba da adugo je si political leaders sing oi get anima ki koi anaba puraga sigum je thoklaroi hai bagi mokoi na koi thazara tame okay koi section na di lainari adugo thokpa thokada bagi oi na laitre yam interview mong na laitre ya taka government je si ni danda symbol oi ko bagi mong do na laitre masi symbol taraga di Oh, yam pare. Ujiba aso open ka shoot hodok palai te ko. Ujiba de amatan leite leite ki maninda san matalo te amatan leite. Meitei Pangal jingju ko. Meitei Pangal sing at the Meitei sing. Okay. BJP tininaw sing show adun kana shop pamba leite na leite. Oh, Bishnu Priya sing ju shop te ko. Yam pare adu noi ek kari ko any urgency leiraga di pauk thu na aigi mobile se phone tawraga kaino tawnana ba hona siko. Oh, thank you babu. Ishor na sanbishanu ishor kuram siko. Okay. Mayam do ina hangjara I mayam do ishor na sanbo ishno hairi hayu ko. Hoy babu mayam sutare khudam tumhare babu. Funny. Babu ne shoitana tawjate babu. Okay, mangolo yu ishor na sanbibo ishno.